Puno pukurumjari ngasigi episode asidi mayamna tabada thajaroidaba yamna angakpa asengba thokiba thaudok amagi wari ama taminasi ngasigi wari asi asiba kowlaidagi amukta natana anirak sunataba ahumlak sunatana tarelak maithiba pidana sirubadagi hinglakhiba worldgi luckiest unlucky person ever live haina khangnaba Freni select kowba mioi amagi wari ni Freni select natragana Freno select 14 June 1929 da Croatia da poki ma Croatian music teacher mani mahaki punsida tongan ba sibia ba accident ke ama thoki adu mahak minor injuries macha masu khara sokpanatana karisu tawdana hingauki mahaki punsida yan hana thoki ba laibak thiba thodo si 1962 dani select Croatia gi local train ama tongduna journey ama chalami numitu nongsu thili tarami ikhang khanghaudana mana tongliba train adu gurung chatpadagi haibadi accident thokpadagi track tagi nan thoktuna mana tongliba bogi adu turel ama datasilami ising adusu asukimate inglami magi train gi bogi adu da punna passenger tarani pan tonglami adubu thodok adu da mahak matomta hingauki ataidi loinamak thawai mangki laibak fabana mahak train gi bogi aduna ising da tasilaba matung da turel adu dagi iroiduna torban phawba kakhalaki asumna minor injury khara sokmanatana mahak kahena sokide hairiba thodok adu select ki oinadi hawuda ngairi makha tawa tamthiraba thodok kaya amana mabu ngaiduna leiri ani subagi sina thodok adugi chahi amagi matungdani 1963 da magi punsida ahan boina tongba plane gi khongchat amani Freni magi mamagi manakta visit tawbagi journey ni mana famlamba sit adu switch tawduna thongjin meya da flight attendant singi seat ki mayoknana famnaba request tawduna fam adu da famlami adubu suddenly flight adu mid year da karigumba problem kharadagi door malfunction oirakpadagi plane gi thong adu brush tawduna paithokhi maduda Freni su plane adugi thong adu dagi paithoktuna makha da takirami adubu yamna ngaklibadi mana tariba jaga du farm amagi paiduna thamba soft hashtag haidi charugumba haibatare maduda taselami magi plane aduna pairiba awangba madugi altitude adudi kayano haibadudi khangba ngamdre adubu minor bruises macha masu khara sokpanatana maha karisu thoidokpa toramde asunna accident aduda su maha hingauki masigi matungdagi Freni select train amadi flight amukhana tongloro haina leblami asunna chahi ahumgi matung 1966 ta maha Croatia gi city Dubrovnik hariba mafam asida bus ama tongduna chalami madu mountain road amadani madudasu suddenly thong amagi mapayorokpada bus adu thongi railings ta waisinduna accident thokpadagi bus adu turel aduda tasilami thodok aduda miyoi mari seki adubu Freni iroiduna turel mapan phawba kakhalaki madudasu mahak hingauki thoidokpa serious injury amata yaukide mana khalami public transport asi magi oina crash leire sap leire aduna amukhana tonglaroi haina aduna mana magi car ama leirami chathok chasin tawnabagi asumna 1970 da mana magi car adu thauringai da khanghaudana gari gi engine adu mai horakhirami loinana gari du pokhairaki adubu blast taromdai last second da mahak gari adu dagi chongthauduna samna da lituna hingauki masigi matung select mangarak subo oina amukasu 1973 da magi anauba car mai horaki oil pump amada faulty fuel thau seran turan hapadagini hai thodok aduda magi koki sam khara maina chaki loinana minor burn injury natana serious oinadi soklamde thodok adugi matungdagi select gari haiba jase amata thajaramde tong phau kirami aduna thangnaba chahi kulhumdoi rom asi mahak makhongna dum thabak chatli hairi madudadi karisu toramde asumna 1995 ta mana lambi amagi mataida sum chatlingaida bus ama driver na control tawung amhaudabadagi Freni da thomjillami ngaklibadi madudasu minor injuries natana thoidokna soklamde madugi matung mana khalami masi magi laibakta tamlambani mana karisu thaidokpa ngamlaroi haina aduna ma second hand car ama muk leirami thangnaba chahi 1996 ta tarelak suboina mountain road singi lambi amada magna gari thauringaida car adu control loss oiraki loinana truck amana magi car adu thomadagi 300 feet luba lokha amada car adu tasinduna pokhairami adubu select madudasu chongthauduna u amagi mathakta tasinbadagi minor scratch khara natana karisu tawdana hingauki
mayamna khalamba yai magi daw khuyada sidi haina deadly accident tarelak magi haisingba presence of mind leiba haigadra daw yaba haigadra hinghoro matung 2003 da matamdu mahak masagi chahi 72 surami handakti magi fate maraibak adubu maithiba pirage haibagi matagum select lottery ticket ama leirami chahi nipugi matungda adubu layok fabadi madugi jackpot price 800,000 euros adu mongodu faurami numit tumakta da mahak magi mangarak subo oina nupi amaga muk lohongki adubu magi yamlaba sel sing adu mana magi friend amadi family member sing da pitholamki hairi masing khangdana asibabu maithiba piduna hinglaklaba matung Freni select ingna chingna santi oina mapunsi longki 2016 da masagi chahi 87 surpata kanagumba kharana mabu luckiest man alive khwaidagi dawyaba mini haina hainai adabu kharana di mabu crush sab laiba mini haina so hainai mayamgi di kari mod laiba habadu comment ta thambiramo ngasigi episode asi matang asida loisinjage video sibu like share loinana channel asibu subscribe taw kawiganu punapu Tasi Khangsi maikidagi kai kunabu chari